ꯍꯧꯖꯤꯛ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁꯤꯡ ꯃꯔꯛꯇ ꯈꯔꯅ ꯑꯩꯈꯣꯏ ꯃꯤꯠ ꯅꯥꯕ ꯊꯕꯛꯁꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯕꯤ ꯏꯞ ꯑꯗꯣꯝꯅ ꯅꯨꯄꯤ ꯑꯃꯅꯦꯅ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯌꯥꯒꯦ ꯀꯔꯤ ꯈꯣꯜꯂꯥꯎ ꯂꯧꯔꯝꯕ ꯌꯥꯒꯦ ꯃꯣꯠ ꯑꯣꯏꯅ ꯀꯔꯤ ꯐꯣꯡꯗꯣꯛꯄ ꯑꯩꯁꯦ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯍꯧꯗ꯭ꯔꯒꯁꯨ ꯑꯩ ꯏꯁꯣꯔꯕꯨ ꯌꯥꯝ ꯋꯥꯔꯧꯋꯦꯕ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯔꯤꯜꯁ ꯀꯩꯀꯥꯗ ꯌꯥꯝ ꯊꯥꯒꯠꯄꯅꯦꯕ ꯄꯣꯁꯇ ꯑꯩ ꯌꯥꯝ ꯋꯥꯔꯧꯋꯦ ꯈꯣꯠꯂꯦ ꯑꯩ ꯅꯨꯄꯤ ꯑꯃ ꯄꯣꯛꯄꯤꯔꯝꯗꯕꯁꯦꯅ ꯑꯩꯅ ꯅꯨꯄꯤ ꯑꯁꯦꯡꯕꯃꯛ ꯑꯣꯏꯔꯝꯃꯒꯗꯤ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯏꯖꯠ ꯍꯥꯏꯕ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯦ ꯃꯤꯅ ꯉꯥꯡꯅꯗꯅꯕ ꯍꯥꯏꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯇꯦꯛ ꯀꯦꯌꯔꯗ ꯍꯤꯡꯒꯗꯕꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯅꯁꯨ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯒꯗꯕꯅꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄꯤꯔꯒꯗꯤ ꯀꯗꯥꯏ ꯆꯠꯂꯤꯒꯦ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦ ꯀꯗꯥꯏꯗ ꯉꯥꯎꯔꯤꯒꯦ ꯍꯥꯏ ꯁꯦꯟꯅꯐꯝ ꯊꯣꯛꯄ꯭ꯔꯥꯅ ꯈꯟꯖꯩ ꯃꯃꯥ ꯃꯄꯥꯒꯤ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯩꯌꯦꯕ ꯑꯩꯅ ꯎꯖꯕꯗꯗꯤ ꯍꯦꯛꯇ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯃ ꯁꯦꯟꯅꯕꯗꯧꯅ ꯁꯦꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯔꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯦꯌꯔ ꯂꯧꯕꯤꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯁꯨꯃꯥꯏꯅ ꯌꯥꯝ ꯑꯩꯅ ꯐꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯃꯥꯒ ꯕꯕꯥꯒꯤ ꯁꯞꯄꯣꯔꯠꯅꯅꯦꯕ ꯌꯥम ꯆꯦꯛꯁꯤꯜꯂꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯅ ꯁꯨꯝ ꯑꯩ ꯌꯨꯝꯗ ꯅꯣꯡꯃꯗ ꯄꯨꯡ ꯊꯦꯡꯅ ꯄꯨꯔꯥ 11 10 ꯇꯥꯔ ꯆꯪꯕ ꯄꯥꯛ ꯌꯥꯎꯗꯦꯕ ꯊꯦꯡꯕꯗ 9:30 ꯁꯤ ꯃꯅꯨꯡ ꯆꯪꯉꯦꯕ ꯑꯩꯈꯣꯏ ꯃꯃꯥꯁꯦ 9 9:30 ꯁꯨꯃꯥꯏꯅ ꯇꯥꯔꯒꯗꯤ ꯐꯣꯟ ꯇꯧꯔꯛꯑꯅꯤꯕ ꯅꯪ ꯂꯥꯛꯇ꯭ꯔꯤꯕꯣ ꯍꯦꯝꯆꯥ ꯅꯪ ꯂꯥꯛꯇ꯭ꯔꯤꯕꯣ ꯑꯗꯨꯝ ꯇꯧꯁꯤꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯨ ꯁꯦꯟꯅꯕ ꯍꯦꯟꯃꯟꯗꯅ ꯑꯩꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯗ ꯉꯥꯡꯕꯤꯗꯣꯏꯅꯦꯕ ꯑꯃꯨꯛ Okay. Hello.